ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯔꯤꯕ ꯕꯨꯠꯀꯤ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯏꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯦ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯄꯥꯔꯠ 1꯫ ꯈꯨꯗꯣꯡꯊꯤꯕꯗꯤ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯂꯥꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯗꯌꯥꯅꯟꯗ꯫ ꯑꯩ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩ ꯇ꯭ꯔꯛ ꯊꯧꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯖꯪꯒꯜ ꯑꯃꯗ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯍꯥꯏꯕꯗꯤ ꯕꯨꯠ ꯊꯣꯛꯄꯒꯤ ꯋꯥꯔꯤꯅꯤ꯫ ꯖꯪꯒꯜ ꯑꯗꯨꯗ ꯑꯩꯕꯨ ꯊꯕꯛ ꯇꯧꯅꯕ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯒꯤ ꯐꯤꯔꯦꯞꯇꯤ ꯑꯃꯈꯛꯇꯅꯤ, ꯃꯗꯨꯗꯤ ꯁꯤꯕ ꯀꯤꯗꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯁꯤꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨ 2017-18 ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯗꯕ ꯃꯇꯥꯡꯅꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯁꯨ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅ ꯀꯟꯅ ナꯗꯨꯅ ꯂꯩꯕ ꯇꯥꯏꯃꯤꯡꯅꯤ꯫ ꯌꯨꯝꯒꯤ ꯑꯔꯩꯕ ꯄꯩꯁꯥ ꯄꯨꯝꯕ ꯏꯃꯥ ꯂꯥꯌꯦꯡꯕꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯍꯥꯏꯅꯕ ꯂꯩ, ꯃꯤꯑꯣꯏꯕꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯁꯦꯜ ꯂꯩꯇꯕꯗꯤ ꯌꯥꯗꯦ꯫ ꯑꯩꯉꯣꯟꯗ ꯄꯩꯁꯥꯒꯤ ꯃꯊꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯔꯛꯄ ꯃꯇꯥꯡꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯇꯧꯕꯗꯤ ꯇꯥꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯊꯕꯛ ꯑꯗꯨ ꯃꯉꯣꯟꯗ ꯇꯧꯅꯕ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯇ꯭ꯔꯛ ꯊꯧꯕ ꯍꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩ ꯊꯕꯛ ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯎꯅꯕ ꯆꯠꯈꯤ꯫ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯕꯨ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯎꯅꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯊꯕꯛ ꯑꯗꯨ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯔꯕꯗꯤ ꯃꯗꯨꯒꯤ ꯄꯩꯁꯥ ꯆꯥꯎꯅ ꯐꯪꯒꯗꯣꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯕꯛ ꯑꯃꯁꯨ ꯐꯪꯗꯣꯔꯤꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯃꯄꯨꯜ ꯑꯃ ꯄꯤꯔꯛꯈꯤ꯫ ꯑꯩ ꯄꯩꯁꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ, ꯃꯔꯝꯗꯤ ꯄꯩꯁా ꯈꯔ ꯑꯗꯨꯅ ꯑꯩ ꯈꯛꯀꯤ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯔꯥꯏꯕꯛꯁꯨ ꯂꯦꯞꯀꯗꯣꯔꯤꯕꯅꯤ꯫ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯒ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯐꯕ ꯑꯍꯥꯎꯕ ꯆꯥꯛ ꯆꯥꯈꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯏꯃꯨꯡꯒꯤ ꯆꯥꯅꯕ ꯆꯦꯡ ꯆꯥꯛ ꯂꯧꯁꯤꯜꯂꯝꯂꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯅꯨꯄꯥꯗꯨꯒ ꯎꯅꯕ ꯆꯠꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇ ꯇ꯭ꯔꯛꯀꯤ ꯁꯣ ꯑꯗꯨ ꯁꯤꯟꯅꯔꯛꯈꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ, "ꯅꯪ ꯖꯪꯒꯜ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯆꯪꯂꯤꯕꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯂꯝꯕꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯇꯥꯛꯂꯛꯀꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯅꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯕꯅꯤ꯫" ꯑꯩꯅ ꯉꯛ ꯅꯣꯝꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ, "ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯍꯧꯈꯤꯕ ꯊꯥ 3 ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ 5 ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯠꯇ ꯍꯜꯂꯛꯇ꯭ꯔꯤ꯫ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯪꯒ ꯖꯪꯒꯜ ꯐꯥꯎꯕꯇꯪ ꯆꯠꯃꯤꯟꯅꯒꯗꯕꯅꯤ, ꯑꯗꯨꯒ ꯖꯪꯒꯜꯒꯤ ꯃꯅꯨꯡꯗꯗꯤ ꯅꯪ ꯅꯇꯣꯝꯇ ꯆꯪꯒꯗꯕꯅꯤ꯫ ꯃꯁꯤꯈꯛ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒ ꯖꯪꯒꯜ ꯐꯥꯎꯕ ꯆꯠꯃꯤꯟꯅꯒꯗꯕ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯁꯣꯖꯩꯗꯨ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ, "ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ, ꯀꯅꯥꯅ ꯈꯪꯕ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯄꯣꯊꯥꯕ ꯐꯪꯗꯕꯁꯨ꯫" ꯑꯩ ꯇ꯭ꯔꯛꯇ ꯀꯥꯈꯠꯇꯨꯅ ꯅꯨꯄꯥꯗꯨꯒ ꯐꯝꯃꯤ, ꯑꯗꯨꯒ ꯖꯪꯒꯜ ꯇꯝꯅ ꯆꯠꯄ ꯍꯧꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ, "ꯑꯩ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯍꯧꯒꯦ, ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯅ ꯌꯥꯗꯕ ꯊꯕꯛꯅꯤ꯫ ꯊꯥ 3ꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯇ꯭ꯔꯛ ꯑꯃ ꯊꯧꯔꯒ ꯑꯇꯣꯞꯄ ꯂꯝ ꯑꯃꯗꯒꯤ ꯃꯁꯤꯒꯤ ꯂꯝ ꯑꯁꯤꯗ ꯇ꯭ꯔꯛ ꯑꯗꯨ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯖꯪꯒꯜꯒꯤ ꯂꯝꯕꯤꯗꯒꯤ ꯊꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯛ ꯑꯗꯨ ꯖꯪꯒꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ, ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯊꯥ 3 ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ 5 ꯃꯥꯡꯈ꯭ꯔꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯤ꯫ ꯑꯩꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏ, "ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇ꯭ꯔꯛ ꯑꯗꯨ ꯄꯨꯔꯒ ꯆꯠꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ?" ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ, "ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯖꯪꯒꯜ ꯑꯗꯨꯒꯤ ꯂꯝꯕꯤ ꯐꯥꯎꯗꯣꯛꯐꯝ ꯑꯗꯣꯝꯗ ꯂꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯇ꯭ꯔꯛ ꯑꯃꯠꯇ ꯖꯪꯒꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯎꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯅꯪꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯊꯥꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯇ꯭ꯔꯛ ꯑꯗꯨꯕꯨꯗꯤ ꯐꯪꯂꯕꯁꯨ ꯐꯪꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯒꯅꯤꯗꯅ?" ꯑꯩꯅ ꯅꯨꯄꯥꯗꯨꯗ ꯍꯪꯉꯤ, "ꯇ꯭ꯔꯛ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕꯗꯨꯅ ꯀꯔꯤꯅꯣ?" ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤ, "ꯑꯩ ꯃꯗꯨꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯪ ꯀꯔꯤꯁꯨ ꯀꯤꯒꯅꯨ꯫ ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯕꯕు ꯁꯨꯞꯅꯇꯪꯒꯤ ꯇ꯭ꯔꯛ ꯑꯗꯨꯕु ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯄ ꯑꯁꯤꯇꯅꯤ꯫ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯇꯩꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ꯫
ꯑꯩꯅ ꯈꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯃꯥꯡꯈ꯭ꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯃꯛꯇ ꯂꯩꯕ ꯖꯥꯠꯅꯣ? ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯅꯠꯇ꯭ꯔꯒ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯀꯩꯒ ꯂꯩꯕ ꯖꯥꯠꯂꯥ? ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯊꯦꯡꯅꯕꯗꯁꯨ ꯂꯥꯏꯒꯗꯕꯅꯤ꯫ ꯑꯩ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈ꯭ꯔꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯤꯖꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯋꯥꯡ ꯆꯥꯎꯔꯕ ꯎꯖꯥꯎ ꯀꯌꯥꯅ ꯄꯤꯛ ꯊꯟꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯇ꯭ꯔꯛꯀꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯉꯥꯗꯨꯅ ꯆꯨꯔꯨꯞ ꯊꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗꯨ ꯎꯔꯒ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ, "ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤ? ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯅꯍꯥꯛ ꯍꯟꯈꯤꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯆꯪꯒꯦ ꯈꯜꯂꯒꯗꯤ ꯅꯪꯒꯤ ꯈꯨꯗꯣꯡ ꯆꯥꯅꯕꯒꯤ ꯄꯣꯠꯆꯩ ꯄꯨꯝꯕ ꯇ꯭ꯔꯛꯀꯤ ꯃꯅꯤꯡꯗ ꯂꯩꯔꯤ"꯫ ꯑꯩꯅ ꯈꯤꯇꯪ ꯇꯞꯂꯞꯅ ꯍꯥꯏ, "ꯑꯩ ꯁꯣꯏꯗꯅ ꯆꯪꯒꯅꯤ, ꯑꯗꯨꯕꯨ ꯑꯩ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯔꯗꯤ ꯈꯪꯗꯣꯛꯄ ꯇꯥꯏ꯫ ꯃꯐꯝ ꯑꯁꯤꯒꯤ ꯁ꯭ꯋꯥꯏ ꯃꯅꯥꯛ ꯅꯛꯄꯗ ꯃꯤ ꯇꯥꯕ ꯃꯐꯝ ꯅꯠꯇ꯭ꯔꯒ ꯈꯨꯟ ꯇꯥꯕꯒ ꯂꯩꯕ꯭ꯔꯥ?" ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯈꯜꯂꯒ ꯍꯥꯏꯔꯤ, "ꯑꯐꯕ ꯄ꯭ꯂꯥꯟꯅꯤ, ꯆꯠꯂꯣ꯫ ꯈꯔ ꯆꯠꯂꯒ ꯈꯨꯡꯒꯪ ꯑꯃ ꯂꯩ, ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ"꯫ ꯑꯩꯈꯣꯏ ꯑꯅꯤ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯄꯥꯜꯒꯤ ꯂꯝꯕꯤꯗꯒꯤ ꯆꯠꯂꯒ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯕꯗ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯈ꯭ꯔꯤ꯫ ꯑꯗꯣꯝ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯕꯗ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯂꯤꯕ ꯑꯗꯨꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯒ ꯑꯩꯅ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯅꯕ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯪꯈꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯪꯂꯛꯈꯤ ꯃꯗꯨꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯆꯤꯡꯈꯩ ꯉꯥꯟꯕ ꯀꯧꯏ꯫ ꯃꯍꯥꯛ ꯃꯇꯝ ꯑꯃꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄꯔꯗꯥꯟ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯁꯥꯗꯥꯟꯕ ꯑꯃꯁꯨꯅꯤ꯫ ꯃꯍꯥꯛ ꯖꯪꯒꯜ ꯑꯁꯤꯗꯒꯤ ꯁꯥ ꯀꯌꯥ ꯑꯃ ꯁꯤꯀꯥꯔ ꯇꯧꯈ꯭ꯔꯕ ꯁꯥꯗꯥꯟꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯕꯗ ꯑꯩ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯪꯅꯤꯡꯂꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯊꯤꯔꯒ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯩꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯕꯗ ꯅꯣꯡ ꯉꯥꯜꯂꯛꯈꯤ꯫ ꯑꯩꯅ ꯆꯤꯡꯈꯩ ꯉꯥꯟꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯣꯏꯖꯕ ꯁꯥ ꯁꯟꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯂꯩꯔꯝꯕ ꯎꯈꯤ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯒ ꯑꯩꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕꯗ ꯑꯩꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯅꯗꯤ ꯆꯪꯁꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯍꯥꯛ ꯅꯠꯇꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅꯁꯨ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯔꯨꯗꯦ꯫ ꯈꯨꯡꯒꯪ ꯑꯗꯨ ꯈꯔꯗꯤ लापना ꯂꯩ, ꯑꯗꯨꯕु ꯖꯪꯒꯜ ꯑꯗꯨꯒꯗꯤ ꯁꯝꯅꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯧꯎ ꯁꯤꯡꯎ ꯎꯕꯅ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤꯅꯤ, ꯑꯗꯨꯕꯨ ꯖꯪꯒꯜ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯖꯪꯒꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ꯫ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯂꯤꯕꯁꯨ ꯖꯪꯒꯜ ꯑꯁꯤꯅꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯖꯅꯕ ꯑꯃꯗꯤ ꯂꯩ, ꯃꯈꯣꯏꯅ ꯖꯪꯒꯜ ꯑꯁꯤ ꯊꯋꯥꯏ ꯄꯥꯜꯂꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯒ ꯖꯪꯒꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒ ꯖꯪꯒꯜ ꯑꯗꯨꯗ ꯃꯥꯡꯈꯤꯕ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯅ ताकपदी ट्रक अदु जंगल अदुगी मनुंगदा सोइदना लेरमगनी हाइबनी। पुमनमक खंगलबा तुंगदा अइना सिंखै nganba कौबा सदानबा नुपा अदुबुसु अइगा लोइनना जंगल अदुदा संगमिननबा हाइखि। नायक खल्लबा तुंगदा माकसु यारखि। तासेंगबदी नुपा अदुसु मतम कुइनदगी सदानबा चलक्तबगी चनिंगदुना लेरमबनी। अदुगा अइसु ट्रक थिगदुरिबनी। सिंखै nganबना अइबु मथंगी नुमितगी अयुक नुमित थोक्त्रिङैदा जंगल अदुगी मसिनदा माक उननबा हाइरखि। थिजिनबा खंगदोकपा अमदी सदानबा चटपा ओइना अखोइनी जंगल अदुगी मनुंग यौना चंगनबा हाइनखि। अदुबु अखोइ थाजरुदबा खुदोंथीबा अमगा थेंगनगदुरिबनी हाइबा अखोइ खंखिदे। सिंखै nganबदी यामना हाइबा सदानबा अमनी। अदुगा जंगल अदुगी मरमदसु माकती फजना खंगी। माकना जंगल अदुदा लमुकना दुना लेरंबा मियोइ कया अमसु मफम अदुदगी पुथोकपिरखरबनी। मदुना मरम ओइरगा खुंगंगी मियोइसिंगनसु माबु इकाइ खुंगनबी। जंगल की मनाक्ता लैबना सिंखै nganबना पिकनिङैदगी हौना मपागा लोइनना जंगलदा सदानबा चलखि। मपाना महाकपुसु सदानबगी महै तंबिरंबनी। जंगल अदु यामना पाक चावबना मफम खुदिंगदा संदोक्तुना लै। खुंगंगी मियोइसिंग अदुदी जंगल अदुगी कदाइ फाउबा चंगदबनो हाइबा खंगी। अदुबु सदानबसिंगना अचौ अचौबा सा फानबगीदमक जंगल अदुगी मनुंग यौना चंगबा ताइ। अदुबु ngasi फाउबा कना अमता जंगल अदुगी मनुंग यौना चंगद्रिबनी। मरमदी जंगल अदुगी मनुंग अदु अदुकी मतिक लुबत नतना अदुकी मतिकसु साथी। मथंगी नुमित्ता अइगी लाकमिनबा नुपा अदुगा लोइनना जंगल की लंबी संगफम मसिन अदुदा फमलगा सिंखै nganबबु ngaइखि। नुमित थोक्त्रिबा मतमनी। सिंखै nganबसु माकी ममानबा खुंगलोइ खरगा लोइनना लाइ। मखुत्ता मैनम पाइरगा थौरबा मसिन तुमलबा खुसु खुलाइ कया पाइदुना लाइ। चाउरबा सहिंग चाबा सा कै कया हाटपा यारबा खुलाइ ngaक्तनी।
ꯑꯩꯁꯨ ꯇ꯭ꯔꯛꯀꯤ ꯁꯤꯠ ꯃꯈꯥꯗꯒꯤ ꯑꯩꯒꯤ ꯕꯦꯒ ꯑꯃꯒ ꯅꯣꯡꯃꯩ ꯑꯃꯒ ꯂꯧꯏ꯫ ꯕꯦꯒ ꯑꯗꯨꯗ ꯇ꯭ꯔꯛ ꯔꯤꯄꯦꯌꯔ ꯍꯥꯏꯕꯗꯤ ꯁꯦꯝꯖꯤꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔꯁꯨ ꯌꯥꯎꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨꯗ ꯂꯦꯞꯂꯤ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯑꯩꯉꯣꯟꯂꯣꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, "ꯑꯩ ꯅꯉꯣꯟꯗ ꯍꯥꯟꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯍꯧꯒꯦ꯫ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯖꯪꯒꯜꯒꯤ ꯃꯅꯨꯡ ꯌꯧꯅ ꯆꯪꯁꯤꯟꯕ ꯇꯥꯏ, ꯃꯔꯝꯗꯤ ꯇ꯭ꯔꯛ ꯑꯗꯨ ꯖꯪꯒꯜꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯝꯒꯅꯤ, ꯑꯗꯨꯒ ꯁꯥꯗꯥꯟꯕꯒꯤ ꯁꯥ ꯀꯌꯥꯁꯨ ꯃꯅꯨꯡꯗ ꯍꯦꯟꯅ ꯂꯩꯔꯝꯒꯅꯤ꯫ ꯖꯪꯒꯜꯒꯤ ꯃꯅꯨꯡ ꯌꯧꯅ ꯀꯅꯥꯁꯨ ꯁꯥꯗꯥꯟꯕ ꯆꯠꯇꯦ, ꯃꯅꯨꯡ ꯌꯧꯅ ꯆꯪꯕꯒꯤ ꯊꯧꯅꯥ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯁꯥ ꯀꯩ ꯑꯆꯧꯕꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯐꯥꯕꯁꯨ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯐꯥꯎꯕ ꯖꯪꯒꯜꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯎꯏ"꯫ ꯑꯩꯅ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯉꯛ ꯅꯣꯝꯗꯨꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯈꯤ, "ꯖꯪꯒꯜ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯕ ꯌꯥꯏ꯫ ꯅꯪꯅ ꯈꯟꯕ ꯐꯥꯎꯕ ꯉꯝꯂꯣꯏ꯫ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯅꯪꯒꯤ ꯅꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯅꯍꯥꯛ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯇꯥꯡ ꯑꯗꯨꯗ ꯅꯍꯥꯛ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯤꯀꯥꯔ ꯇꯧꯕ ꯆꯠꯂꯤꯕ ꯖꯤꯕ ꯑꯗꯨꯒꯤ ꯃꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯁꯤꯀꯥꯔꯅꯤ꯫ ꯑꯗꯨꯅ ꯁꯤꯀꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯁꯤꯀꯥꯔ ꯑꯗꯨꯕꯨ ꯉꯝꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯅꯪꯒꯤꯁꯨ ꯊꯕꯛ ꯃꯄꯨꯡ ꯐꯥꯒꯗꯣꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯛ ꯑꯗꯨ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯛ ꯑꯗꯨꯗ ꯍꯜꯂꯛꯁꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯨꯗꯤꯡꯃꯛ ꯑꯍꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯖꯪꯒꯜ, ꯑꯆꯧꯕ ꯎꯖꯥꯎ ꯀꯌꯥ ꯑꯃꯗꯤ ꯑꯁꯣꯡꯕ ꯎꯃꯪ, ꯑꯁꯪꯕ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗꯗꯤ ꯑꯅꯧꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯍꯤꯡ ꯂꯦꯟꯕ ꯇꯥꯈꯤ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯂꯨꯆꯤꯡꯗꯨꯅ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯖꯪꯒꯜ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯍꯧꯈꯤ꯫ ꯑꯩꯈꯣꯏ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯒꯤ ꯁꯔꯨꯛꯇ ꯌꯧꯔꯛꯈꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯉꯥꯏꯈꯤ꯫ ꯅꯨꯃꯤꯠ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯩꯈꯣꯏ ꯖꯪꯒꯜꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯍꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯃꯅꯨꯡ ꯈꯝ ꯊꯦꯡꯕ ꯐꯥꯎꯕ ꯆꯪꯕꯅꯤ꯫ ꯈꯣꯡꯆꯠ ꯃꯈꯥ ꯆꯠꯊꯩ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯖꯪꯒꯜꯒꯤ ꯃꯅꯨꯡ ꯌꯧꯅ ꯆꯪꯕꯒꯤ ꯑꯣꯏꯅꯗꯤ ꯑꯌꯨꯛꯇ ꯆꯪꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯕ ꯈꯪꯏ꯫ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯅ ꯄꯨꯡ 5-6 ꯂꯣꯝ ꯆꯠꯂꯤ꯫ ꯑꯗꯨ ꯀꯨꯏꯅ ꯆꯠꯂꯕ ꯇꯨꯡꯗ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏ꯫ ꯃꯗꯨ ꯇꯥꯕꯗ ꯑꯩ ꯄꯨꯛꯅꯤꯡ ꯈꯖꯤꯛꯇꯪ ꯂꯩꯇꯥꯈꯤ, ꯃꯔꯝꯗꯤ ꯄꯨꯡ 5-6 ꯈꯣꯡꯅ ꯆꯠꯂꯛꯄꯒꯤ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯖꯪꯒꯜ ꯑꯗꯨ ꯌꯥꯝꯅ ꯏꯪ ꯂꯥꯎꯕ ꯍꯛꯆꯤꯛ ꯂꯥꯡꯕ ꯃꯐꯝ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯎꯄꯥꯜ-ꯋꯥꯄꯥꯜ ꯄꯨꯝꯕꯗꯤ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯏ꯫ ꯑꯩꯈꯣꯏ ꯆꯥꯎꯔꯕ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯂꯩ꯫ ꯑꯀꯣꯏꯕꯗꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯇꯤꯟ ꯀꯥꯡ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯆꯥꯕ ꯍꯧꯏ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ꯫ ꯄꯨꯡ ꯑꯃꯔꯣꯝ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯆꯠꯊꯩ꯫ ꯑꯗꯨ ꯀꯨꯏꯅ ꯆꯠꯂꯕ ꯐꯥꯎꯕꯗ ꯇ꯭ꯔꯛ ꯑꯃꯗꯤ ꯇ꯭ꯔꯛ ꯑꯗꯨ ꯊꯧꯈꯤꯕꯒꯤ ꯃꯃꯤ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯗꯦ꯫ ꯃꯈꯥ ꯇꯥꯅ ꯄꯨꯡ 2 ꯑꯃꯒ ꯑꯃꯨꯛ ꯆꯠꯂꯕ ꯇꯨꯡꯗ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯑꯩꯈꯣꯏꯕꯨ ꯂꯦꯞꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯍꯤꯡ ꯂꯩꯅꯕꯒꯤꯗꯃꯛ ꯇꯦꯟ ꯈꯟꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯎꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, "ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯟꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯇ꯭ꯔꯛꯀꯤ ꯃꯃꯤ ꯑꯃꯠꯇ ꯎꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯈꯔ ꯍꯦꯟꯅ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯇꯥꯏ꯫ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯍꯤꯡ ꯂꯩꯅꯕ ꯃꯐꯝ ꯑꯃ ꯁꯦꯝꯅꯕ ꯇꯧꯁꯤ"꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯝꯄꯥꯛ ꯃꯆꯥ ꯑꯃꯒꯨꯝꯅꯤ, ꯑꯗꯨꯒ ꯃꯅꯥꯛꯇꯁꯨ ꯏꯁꯤꯡ ꯆꯦꯟꯕ ꯂꯥꯡꯈꯣꯡ ꯃꯆꯥ ꯑꯃ ꯂꯩ꯫ ꯀꯦꯝ ꯁꯥꯗꯨꯅ ꯂꯩꯕꯒꯤꯗꯤ ꯌꯥꯝꯅ ꯃꯐꯝ ꯆꯥꯕ ꯑꯃꯅꯤ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯒ ꯅꯨꯄꯥ ꯑꯃꯒꯅ ꯇꯦꯟ ꯈꯟꯕ ꯍꯧꯏ, ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯅꯥꯛꯇꯒꯤ ꯎꯇꯦꯛ ꯋꯥꯇꯦꯛ ꯈꯔ ꯈꯨꯜꯂꯛꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯀꯣꯏꯕꯗꯒꯤ ꯎ ꯋꯥ ꯈꯔ ꯈꯨꯜꯂꯤ꯫ ꯃꯇꯝꯁꯨ ꯀꯨꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯥꯂꯛ ꯑꯗꯨꯗ ꯑꯩꯅ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯩ ꯈꯖꯤꯛꯇꯪ ꯉꯛꯄ ꯐꯥꯎꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯅ ꯇꯞꯅ ꯀꯦꯝ ꯁꯥꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯩ ꯆꯦꯟꯗꯅꯕ ꯍꯣꯠꯅꯩ, ꯃꯔꯝꯗꯤ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯑꯩꯉꯣꯟꯗ ꯑꯆꯤꯛꯄ ꯃꯐꯝꯗ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯇꯞꯅ ꯆꯠꯂꯤ꯫ ꯑꯩꯅ ꯀꯦꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯤꯡꯈꯩ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯇꯝꯃꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯑꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯩ ꯉꯥꯟꯕꯒꯤ ꯃꯥꯏꯊꯣꯡꯗꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯕꯒꯤ ꯃꯃꯤꯁꯨ ꯇꯥꯏ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨ ꯀꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯗꯨꯗꯤ
apik thaudoksingsu mayam punna khangminaba ama mathau tai haina maramdi asigumba asikpa mafam amada karigumba khonjel khara tarakpa natraga karigumba ma tawrokpa haibasi khudong thiba tholakpa yai mahakna aingonda kyarak hanna hangi nang asengba makki khonjel adu takhibra aina sumangonda mana hangba khuding hoi haiki asengba makki aina takhiba khonjel adu nupi amagi khonjel ni madu aigi wakhalna thoganba natti madugi matung aikhoi mayam punna wa tanaraba matungda phirep ama lawrakhi madudi yariba makhai aikhoi mafam madu thuna thadokpa haibasini maramdi aina tarkhiba khonjel aduda makoina khudong thiba thokpa yai haina khalli matam madu numit tagadaba kharadi watli adubu jungle oibanina khara thuna mamsilakaduribani aduna ahingda jungle gi manungdagi tholakpa haibasi khudong thiba yai haiduna yamna munna khallaba matungda ahing adumadi aikhoi mafam aduda leirasi haini aduga nong hek nganbaga mafam adu thadoknaba tawsi haini aduna kanagumba matana mafam aduda khudong thiba tholakpa yaba thabak tawdunabasu haini aikhoi mayam sangduna ten khanba loisili numit su sangri adubu mafam adudi yamna thuna mamsinki mambana mafam adugi phibam madu karino ma tawi isik chikkhri matang aduda tin kang amadi jungle adugi sa kai kharagi makhol tarei aikhoi pumnamak game adugi mayada mai tiktuna phami ai khaktani pangkida kikhiba adubu makhoi mamangdadi kidaba saduna lei numidangi pung nipan tari singkhai nganbana aikhoi mayambu pothana ba hairi mahakna aikhoi maraktagi mi amamamta oina uthakta kaduna atoppa aikhoi ateibu sangnaba warep lawkhi madudi mi amana pung ani uthakta kaduna sangnagani haibasini adubu makhoi mayamna aibudi uthakta kaduna sangbadu yaudana ba haini maramdi aidi shikar tawbusu haiti aduga jungle gi maramdasu thoina khangdi maramaduna makhoi khudong thiba thokpa yaba thabak amata thokonba pamlamdi tasengna hairabadi makhoi gi warip aduna aigi oinadi awaba khara koi numit chuppa masalakpagi aidi wabana loikhi mafam adugi situation adu yamna kizerabasu yamna ingtappa mafam amadi oi aduna kanagumba warba mioi amadi nungaina tumthakhini aisu tumthakibada matam khangudi ahingna sumsum thengji lakpana ai ingmana thak thak nikhi ingmandana ai mikap tholakhi aine mikap tholakpada ai jungle gi maida asikpa lesin thaba mafam amada leptu lerami aina koibaduda koyeng yengi adubu khudimak mami sami oina ui mayek sengdaba mangal amasu ui aduga part amasu ui part adugi mayaida truck ama leibu ui truck adu part aduda asum masum lupsinki truck adu tapna ising aduda lupkhri aduga aina ubada ising mayaduda nupi ama leptuna lei segairaba mallaba angauba masugi phizol aduda magi masa adu ison son ikhui aduga makhong makhutna mawung amada yamna sangi mamit adu ikut kutlaga igum ngangi mamai dusu yamna sangi masam thadok aduna jungle gi sagumi ai tawri basi karino aiba ai khanbam khanglamdi ai magi akiba poklaba mamit aduda yenglaga isada karino aipam khangdaba akiba ma phawi aigi sasu ingbagi niklibra natraga mabu ubadagi niklibra karino haiba khangdi aigi phibam amukka hena soksi lakhibadi mahakna maya ka thoklaga aduga karino khangdaba akiba khonjel ama thadok-lakpadani aduga khanghodana mahak upal sing adugi akoibada paikhalakhi aduga u amadagi u amada songba horakhi aigi mihulsu kanna songba horakhi ingkhraba mafam aduda aidi humangna pumlup lupki mitna kuppada mahak u amadagi u amada songi kibana aidi khongkhut isa pumba tak niki akoibadasu kanagumba amata udi aiga lakminakhiba jingkhai nganba amadi maki atei khongloi singsu amata leibu udi ai makhoibu kauningki adubu kibana khonjel thokti aduga but nupi edu kanna lauduna aigi maikai tamna pasilakhi aduga maningdagi karino khangdaba angobu maingal amasu aigi maikai tamna lakhi maingal adubu ubada nupi edu khanghodana mangki aigi akoiba pumba maingal aduna questionki ai karibatu uba ngamdi matang aduda ai manglan adudagi mikap tholakhi ai mihul hojiksu yamna kanna songlamki aduga sor honbadasu awaba oikhi aigi isa pumba humangna pumlup lupki jungle adu phana inglabasu aidi humangna isa pumba lupki aina pakhatuna hogolakpada jingkhai nganba uthakta aikhoibu sangdu lerami aina hogolakpu uraga
mahak udagi kumtharaki aduga aina mangonda pakhatna hojik mangkhiba mang aduda ukhiba nupi aduga truck adugi maramda tamki chingkhai nganbanadi aigi wa targa amukke hena matha sakhri maramdi mahakna khangi aina ukhriba adu mangnati tamthiba thodok ama tholokadabagi khudamni haiba aina nupi dugi maramda kharaga hena haibaga mahakti amukke hena khudong thiningai oirani haiba khangki mahakna manaktagi ukak ama khullaga mai sukhattuna maira adu aingonda pirei aduga mahak magi bektagi thang ama lotholei thang aduda karigumba mantra mayak manba ama suhai singkhai nganbana thang adubu khut ani na pairaga mantra ama sonba horei mantra adu sonba loiraga thang adubu khut ani na kanna paisilaga ahangba mathak lomdo onkhatli aduga raun ama koiraga karigumba amada thinbagumna ahangbaduda kanna thilli aina khalludaba angpa thodok ama tawrei madudi chingkhai nganbana thang aduna hek thinbaga ahoba nupigi akiba khonje lamana maikai pumba ninki adubu khwaidi kiribadi aina ngasai mangda takhiba khonje laduga hojik thololiba khonje lasiga chap manai khonje ladu akiba amaga loinana aduki matik hobona aikhoige lakminaba mi taisu loina hogolaki aduga chingkhai ngamba masasu khonje ladu tabada akpa ma phauki khonje ladu lepkraba matungda uthakta karigumba ama chongbagi makhol tarki aikhoi punamak kibana loikhri adugi sumathakta aikhoina mayokna duriba asi karigano haibasu khanglamdi matam koina sikari oiduna laklaba chingkhai nganbana dikhangi madudi aikhoina hojik thenaga duriba asi araiba natte haiba aingondadi thokliba thodok pumnamak anouba ngaktani aduga tawriba khudimak kamuk yamna kibagi haibabu aidi kama hena isapuma niklibani aikhoi khudimak akibana langoi sanki aduga mathaktagi tarakleba khonjel adubu munna taduna leikhi yamna ingsikleba jangal adu hojikti karino khangdaba sak udaba thodok kayana akibagi masak oirakhi matang asida part 1 loisinjari part 2 athuba matamda pujiraki mayam ngaibiramu mayam adudi mathangi video da amuk punna thengnarasi